सही खुदिंगी जनवरी की तांग कुनमरी से भारत पुंबदा नेशनल गर्ल चाइल्ड डे हाइदना पालन थौरम पांथोली मणिपुर दसु हाइरिबा पालन थौरम असि पांथोली पालन थौरम असि ग मरी लेनना ngasi उनजरिबा असि सोशल वेलफेयर डिपार्टमेंट की डायरेक्टर kai khumjariba Ngangom Uttam Singhani ahanba maktada sarbo Akashvani Imphal ki maikai degi taram nokshiri thagachari sar ahanbada National Girl Child Day haibasi karino karigidamakta Girl Child Day si pangthoklibano handak sahi ki theme sina karino haibadu khitang takpiyo akhoi taibang mapuna miyoi baje sembirakpa matamda nupi nupa haidana ani thongna sembirai aduna masigi ratio nupi ga nupa ga gi leinariba ratio si kairakpa taragadi taibang mapugi khongchat mana yatliba miyoi bagi khongchat sida akaiba pampirakpa yaba leibadagi akoina India gi mafam kharada Nupigi masingji sum handarakpa haide angang pokpada nupigi masinga nupagi masinga yengna bada nupi na handarakpa adu eragadi hayeng tungda kairakadawba lakpanina masigumbasi thoktanaba aduga samasida su amuka nupi sida chaitheng kaya ama piba crime kaya ama chathabiba sugumba mayam sidagi kannaba mayam si akhoigi awareness si leiminanaba haidana National Girl Child Day haidana chahi khudingi palan torga laibani hoi handaki sahi ki theme sisu empowering girls for a bright future haina thambiri ado hojik si Manipur khaktana tana akhogi bharat pumbagi oine yengbada nupi masa singsina thengnariba khudong sadaba singsi kari ni haina lobe kamai yengbe chahi kungi mamangda thengnaramba awabadagi taragi mamangda thengnaramba awabadagi hojik phenayamna phagale haiba yai chahi kungi mamangda di yumgi nupi macha jingsi lairik laisu tamhandaba moisi yumgi kupnomda saruk yahanba arabara pa mafamda ising honba chalhanba ising tangba mafamda sugumba gi wari kaya khoina tongan ba state singdagi taba phangi atopa state ka yengnabada akhoi gi state Manipur na kharama khaidi saphai haiba yai akhoi gi di amna nauringai matamdagi nupi sing adum laik laisu tamhanba kholhanba acho choba phampaiba mayam ama khoi thengnadana lai adumakpu kachin koya kharada India gi mafam kharada adum nupi singsi khudong chadaba thengnaba ada marakta nupi jingda nupi macha singda chathaba crime kaya ama dum thengnaba leibanina akhoina chahi khudingi palan thoram sidi dum pangthoktaba yadri haina khanjai maruoina khoigi angang nupi masa singsigi phangpham thokpa hak haigadra hojik matamdade makhoigi right si kari nena lobe kamai yengbe sa human right haibasi common ni thawai panba mi amoina sangsar sida poglakpa taragadi ma se persons with disability oigera angang nupa macha oigera nupi macha oigera anu magi phangpham thokpa right se dum khoi mioiba mana phangi bisi loina phanggadawbani ma na angang oiringaida angang oibagi sanabagi mafam lairik laisu tambagi atop magi hainingba skill tambagi sugumba right khudingmak se moida pibigadabani magi apamba pungningi wakhal phongdokhanba aduna right hairagadi miyoibagi right haibamakto adumak nupi nupa khaktana chamanana phangminagadabani makha tarakpado sar khoi ana layengi matang laik laisu gi matang government gi maikai degi Bharat Sarkar gi Manipur state gi maikai degi tongan ba thabak thoram kaya ama paikhat piri loinena khoi gi National Girl Child Day pangthok pasiga mari leinana khoi gi beti bachao beti parhao gaina government gi maikai degi so paikhat piri ani si kaya muk yamna mari leinei kamai yengbe aisa masida akhoi miyoibagi wakhalon hongbani changisi mindset change tawbani aduna beti bachao beti parhao haira kansidaida hekta nupi oibi nupi macha singda paisa yamna chauna thadaraga hekta doctor engineer tamhan budu natti haibudi leingak na paisa thadabadu natte baina haijarise aduna akhoi mama mapa oiba singna mangkhoida awareness ama laaga icha nupi ga nupa ga chamanai aduna icha nupa da piriba facility se nupi da supibam thoi haiba wakhalon sila akanda masa gi imung dagi masa gi macha nupi singse sakti leina mapangal kanna laik laisu heina mamit mana singna thadurakpa leibaki luchingbi oirakpa adugi pandam dani matam amada nupa na hena pambana maram oirakanda mirolakpa matamda nupi ra nupa ra khangdu aga nupi oiragana hek abortion tawbagi wari nupa oiragana hek thambagi wari madu lakpadagi health ministry gi makhada khoigna poktriba angang nupi nupa khangdokpasi ain na yade haidana masi chairak pinabagi damukta ain semdana khotana honari health
डिपार्टमेंट की साइट की सु मसी की मतंग दा अवेयरनेस प्रोग्राम मयाम अमा तौदना कैपेसिटी बिल्डिंग मयाम अमा तौदना तौरी सोशल वेलफेयर अमदी वुमेन एंड चाइल्ड डेवलपमेंट मिनिस्ट्री की मीटिंग मखादना अखोइना डिस्ट्रिक्ट मयाम सिदा बेटी बचाओ बेटी पढ़ाओ की स्कीम जी पांगथोअगा अखोइ मयाम सि वखल तामिननबा होनमिनरी ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯚꯥꯔꯠꯀꯤ ꯃꯐꯝ ꯈꯔꯗ ꯏꯚꯟ ꯃꯅꯤꯄꯨꯔ ꯐꯥꯎꯕꯗꯁꯨ ꯑꯗꯨꯝ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯂꯨꯍꯣꯡꯕꯤꯕ ꯃꯌꯨꯝ ꯄꯥꯜꯍꯟꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯍꯛꯁꯦꯜꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯁꯨꯔꯀꯥꯟꯗ ꯌꯨꯝ ꯄꯥꯟꯒꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤ ꯃꯤꯌꯥꯝꯗ ꯄꯥꯛꯇꯛꯅꯅ ꯈꯪꯃꯤꯟꯅꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯑꯦꯋꯦꯌꯔ ꯑꯣꯏꯅꯕ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯁꯥꯔ मसी मयाम खंगबीबसु यावरंगनी मसीदा इंडिया लैंगाकना एक अमा पास तौरगा लै प्रोहिबिशन ऑफ चाइल्ड मैरिज एक हाइदना पास तौरगा चही नुपी ओरगना चही 19 सुद्रिंगै नुपा ओरगना चही 12 सुद्रिंगैदा लुहोंगबा यादे करिगुंबा लुहोंगबा तारगदी ngसाइगी लुहोंगबिरिबा ममा मपा अमदी लुहोंगबदा सरुक यारिबा मिसक मियोइजिंग फावबदा दंदी फंगबा याय हाइदना लैरबनी अदुना अखोइगी मणिपुर गुम्बा चेनबा चोंबगी चनबी लैबा मफम सिददी मसी खुदोंग थिनिंगाई ओइरकपा इनखलकपा वखल खंदद्रिंगाइदा मोइना चेनबा चोंबा थोकपा मतमदा ममा मपा ओइबजिंग सिनसु साउनिंगबदगी खंगदे अमनि खंगदे नोइना यामना चेनिंगबनिना लुहोंग थोकपिरगे काइना हेक लुहोंग थोकपिबगुम्बा मसीदा मसागी हक्चांगी कयात मपुंग मरई फाद्रिंगाइनी अदुगिसु मथक्ता लुहोंगबा मतुंगदा कैगुम्बा मांगोंदा रेस्पोंसिबिलिटी मयाम मा नुपीदसु नुपादसु युमदुमा पुनबो होनबदा चही नौरीबा मोइदा रेस्पोंसिबिलिटी मयाम पोलुम मयाम हपकलै नुपीदा अमुक मिरोलकपा मतमदा मागी हक्चांगी अहोंगबा लाकपा हार्मोन होंगकपा अदुना मरम ओइरगा मागी वखलदा कैदा अहोंगबा मयाम सि चपचाना मोइदा थेंगननबगी पांगल शक्ति दो लेहौद्रगदी वखल लैना नारकपा सुसाइड तौनिंगबगी वखल लाकपा अदुगुंबा कया यावदबा नते अदुना नौना मयुम पानबसिना मागी सेनमिटलोंदा सोखली हक्चांगदा सोखली वखलगी फिबमदा सोखली मसी अखोइना खंगबीरगा यारिगै अखोइना चही सुदना लुहोंगबिरोइदौबनी मिनिस्ट्री ऑफ वुमेन एंड चाइल्ड की मिटिंग मखादा हंदकता हौगिबा नवेंबर की तांग 23 बाल विवाह मुक्त भारत अभियान हाइदना अमा हौदोखरे मसीगी पांदमदी भारत सिदा अंगांग मचा अमत्ता लुहोंगदबा हाइबा पांदमदा हौदोखिबनी मसी हौदोखिबा इरोइनना अखोइगी सोशल वेलफेयर डिपार्टमेंट ना होनाजरगा मणिपुर दसु कोइ हाना लैरमिबा अखोइगी चाइल्ड मैरिज प्रोहिबिशन ऑफिसर हाइदना अखोइ हाना डिस्ट्रिक्ट की अममम लैरमबदु अममम नदी कोनररोय मसी मसिंग हेनगतसी हाइदना लेंगांग नो ऑर्डर थोअगा अहान बगी ओइना अखोइसी ऑनलाइन दोइना ट्रेनिंग पीगरे चिंगी तमगी मयाम यावबनिना अखोइना उनरगा ट्रेनिंग पीबदा खजितंग खुदोंग चादबा लैबदुना ऑनलाइन ट्रेनिंग पीगरे हाना अखोइगी चाइल्ड मैरिज प्रोहिबिशन ऑफिसर सी मणिपुर द सुमनगी 13 खक लैरमबदगी हौजिक्ति चनीगा कोलुमदोइ सुरे मसीदसु कैगुंबा दरकार लैरगदि अखोइ मसिंग हेनगलकपा याय अदु मयामगी नॉलेज ओइनबा हाइरिबा मिसंग मियोइजि कनानो दोइ समलपा थमजगे डिस्ट्रिक्ट लेवल दना अखोइगी डीसी गी हेक मखादा लैरिबा एडीएमसी मागी डिस्ट्रिक्ट लेवल गी ओइबा चाइल्ड मैरिज प्रोहिबिशन ऑफिसर नि अदुगी मथंगदा ब्लॉक त लैरिबा वीडियो सिंगसी लोइनमक अखोइना सीएमपी ओइना हापे अदुगा अमुका पंचायत सेक्रेटरी जिंगसी मागी वीडियो गी मखादा लैरिबा पंचायत सेक्रेटरी जिंगसी सु मैरिज प्रिवेंशन ऑफिसर ओइना हापे म्युनिसिपल एरिया दना म्युनिसिपलिटी गी मागी एग्जीक्यूटिव ऑफिसर नत्रगा सीईओ जिंगसी सुगुम्बा अंगांग लुहोंगबा थिंगनबगी ऑफिसर ओइना हापगा थमजरे सिना लाकदौरिबदी अखोइना पामिबसी लैंगा खक्तना यारोय प्रजागी सपोर्ट चंगी अदुना अंगांग लुहोंगबजी टोक्सी हाइरगदी लैंगाक्तसु डिपार्टमेंट अमा खक्तना यादे डीसी की मतेंग पुलिस की मतेंग सोशल वेलफेयर की हेल्थ की मयाम अमा चंगी डॉक्टर द चही सुदबा अंगांग अमा चेकअप लाकपा मतमदा मिरोनबगी चेकअप लाकपा मतमदा लुहोंगमबा तारगदी मदुदा पौताक पीबीबा अमा चंगी कैगी चही सुदनो होंगिनो खोलिनो हाइबना चिंगबा अदुना सिगुम्बा सिंगसी थोक्तनबा आइना अखोइना होल ऑफ गवर्नमेंट होल ऑफ सोसाइटी अप्रोच हाइबदी लैंगा की विभाग पुनमक सरुक याबा अदुगा अखोइगी प्रजा मियाम पुनमकसु सरुक याबा नत्रगदी अंगांग लुहोंगबजे अखोइना मुथतपंगा मोय हाइबनी सिदा पुसलकपा याबा मना कनागुम्बा नुपा अमदी चही सुजरबा चही 12 की मथक लैजरबा को
aduga nupi sina chahi 19 sudriba luhongamaba adu eragadi nupa sida rape case panba yai haibasima mayam khangbi gadawani masida pokso act hairaga khangnaba protection of children from sexual offenses act haina yamna sathiba ekama leiri aduna act sigi makhada chahi 19 sudriba nupi ema kaigumba mana luhongamba taragadi lauramba taragadi chelamba taragadi madu rape ni haina pangani moina nuksina jai masa masa yana jai hairagasu chahi 19 sudriba angang amana court jawan pibada chatnade ai isana yai hairagasu madu chatnaba yade aduna masida koina chahi suraba nupa singna su or chahi suraba nupi singna chahi sudaba nupi natraga nupa ga luhongoi dabani madu ergadi rape case panba yai haibasi so kai khangminaba mathau tai makatarakpada sar khoi nupi masa singsida financial support pinanaba bharat sarkar na khoi sukanya samriddhi yojana SSY haidana scheme amakak paikhatpiri hairibe scheme sigi matang da su khitang panbibe yabra sukanya samriddhi yojana je akhoi social welfare department na tawba makti natte aduba ina khangba khara thamjawairagadi post office sing amadi nationalized bank sing da moina chalaiba scheme amani masidi savings scheme ni sigi savings scheme sida angang dugi mingda account ama hangdokpirani atoppa bank ta leiba savings scheme jing dagi akhoi gi sukanya samriddhi yojana sina interest rate wanghanbani aduna hayeng moina tungjaliba paisa du chauthokpa hennabagi khudong chabadu pibani aduga paisa tungjanba matamda su masida yamna flexible wehali haibadi aina kaigumba bank amada se recurring deposit ama yauge haiba matamda ai tha thagi lising amamam thamjan gadawbani natraga aina yaugiba matamda lising manga manga thamjan ge harga na tha thagi lising manga thamjan gadawbani madu soiba yade haiba ma laigani sukanya samriddhi da adumaina strict oiba laite sahi amagi manungda tangai phadana lising amadi thamdaba sungya yade handakna paisa khara kome handak sahina khara yam thamjalage lising yankhai thamjalage haibadi adu amukta nate ko mangarak thong thamjangera tararak thong thamjangera chahi dugi manungda amana hek leirakpaga dum thamjanba yaba haitare adu tawbadabu maximum lakh ama makhai dagi henbadi yade lakh ama makhai gi makhada mana hek ngamjariba amount se thamjanjaba yai madu thamjalaga heng angang dugi laiklai su tamba loirakpa mayu makai panba matam adugumbadu mateng oinaba paisa ji lokthokpa yagadoi sarna su mamang do panbikhre khoi gi angang si poktring ide nupi nupa khangdokpa angang hatokpa si masi khoi gi crime amani haidana sex determination tawbusi yamna phattaba dugumba amandi oire meyamna su masi khangna adum khara hauji si tawribra hene khalle masi matang da khoi gi manipur gi context da yengba matam dadi masi na sex ratio da kadai phoba kaiba pirakpa yai hene khalle sa hoi masi sum tawraga leiragadi ko tawram dragadi yamna phare kaigumba tawraga leiramaga akhoina nupa pami haidana sum nupa lising ama pokpa matamda nupi na chanipan khak poklakpa taragadi khudam oina adu eragadi nupa masing na helaga nupi masing na walakpanina masidagi samasida imbalance tholakadaba kairakadaba crime oina tholakadaba mayam ama lei aduna akhoina masi sungtau tawbiroidabani tungi khallaga akhoina nupi ga nupa ga masing si yarigai chang manana thamgadabani amana masing ka hena yamaga amana hek masing handaba matamda sungsoi soidana madu samajda akaiba lakani haidi se nupi masing yamna watpa matamda nupa singjigi marakta nupi thiba phangaktaba ko adaidi nupi thiba phangaktragadi magi amuk jathang suthang amuk leiro oidoini mayum pandrabanina macha poktrabanina akhoigi population da mo effect torakadabani adu nataba atopa case dana crime tholakpa yaba machak mayam amasu leigadoini aduna masidi aina thingbagi wa khaki natana akhoi su masi tawdanaba isa na wasak jaba phayena khali yam nungai jai makatarakpada sar khoi gi angang ji po akanda nupi macha oirakpadagi pamdadana mama mapa singsina tumina kana khanghandana khoi mafam sadaba area da angang singsi hek hundokpiba masi tawbagi mahutta khoi gi department da sinabra natragana khoi gi orphan home da pibra natraga kana gumba angang yokningba mioi singdaga khoi gi pithokpa yabagi haibtare department gi maikaidagi mateng pangba yaba area ga leibra kitang takpio hoi masi mamangda department na su akhoi awareness tawdana khabar da kaida local cable da laudana khotana tawjagiba leibani
ꯑꯉꯥꯡꯁꯤ ꯃꯔꯝ ꯑꯃꯗꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯌꯣꯛꯑꯔꯣꯏ ꯍꯥꯏꯅ ꯌꯣꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯈꯜꯂꯛꯄ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯏ ꯃꯥꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯌꯥꯝ ꯐꯠꯇꯕ ꯀꯣ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯌꯥꯝꯅ ꯄꯨꯟꯁꯤ ꯇꯦꯝꯁꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯛꯄ ꯑꯗꯨꯅ ꯃꯣꯏꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯉꯁꯥꯏ ꯑꯉꯥꯡꯁꯤ ꯁꯦꯝꯕ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯈꯜꯂꯛꯄ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯨꯝꯕꯥꯟꯗꯅ ꯄꯣꯛꯎꯕ ꯑꯉꯥꯡ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯣ ꯁꯤꯒꯨꯝꯕ ꯑꯉꯥꯡꯁꯤ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯍꯣꯏ ꯎꯔꯛ ꯋꯥꯔꯛꯇ ꯃꯣꯡꯁꯣꯡꯗ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗ ꯅꯥꯂꯥꯗ ꯂꯪꯊꯣꯛꯑꯝꯃꯒ ꯑꯉꯥꯡꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯅ ꯁꯤꯈꯤꯕ ꯌꯥꯈꯤꯕꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯁꯤ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯒꯤ ꯁ꯭ꯄꯦꯁꯦꯂꯥꯏꯖ ꯑꯦꯗꯣꯞꯁꯟ ꯑꯦꯖꯦꯟꯁꯤ ꯍꯥꯏꯗꯅ ꯁꯝꯅ ꯁꯥ ꯍꯥꯏꯔꯒ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯁꯤ ꯒꯣꯔꯃꯦꯟꯅ ꯗꯥꯏꯔꯦꯛ ꯆꯂꯥꯏꯕ ꯌꯥꯎꯏ NGOꯅ ꯆꯂꯥꯏꯕ ꯌꯥꯎꯏ ꯁꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯆꯂꯥꯏꯔꯒ ꯊꯝꯖꯔꯤ ꯃꯁꯤꯗ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯂꯥꯛꯑꯒ ꯑꯉꯥꯡꯁꯦ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯌꯣꯛꯅꯤꯡꯕ ꯑꯃꯗ ꯄꯤꯕꯤꯈ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛꯅ ꯌꯣꯛꯄꯤꯔꯣ ꯍꯥꯏꯅ ꯁꯤꯟꯅꯔꯝꯕ ꯀꯩꯝꯇ ꯀꯥꯏꯗꯦ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯀꯣꯏꯁꯟ ꯍꯪꯒꯗꯕ ꯂꯩꯇꯦ ꯅꯪ ꯀꯩꯗꯧꯕꯒꯤ ꯌꯣꯛꯑꯣꯏꯗꯣꯏꯅꯣ ꯅꯆꯥꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯔꯤꯝꯇ ꯂꯩꯇꯦ ꯃꯁꯤ ꯐꯣꯔꯃꯦꯂꯤꯇꯤꯁ ꯑꯃ ꯂꯩ ꯃꯥꯅ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯗ ꯁꯔꯦꯟꯗꯔ ꯇꯧꯕ ꯌꯥꯏ ꯍꯥꯏꯖꯕꯅꯤ ꯏꯁꯝ ꯁꯝꯅ ꯁꯔꯦꯟꯗꯔ ꯇꯧꯒꯦ ꯍꯥꯏꯅ ꯄꯤꯔꯝꯃꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯥ 2 ꯐꯥꯎꯕ ꯉꯥꯏꯒꯅꯤ ꯃꯥ ꯊꯥ 2ꯗꯨꯗ ꯃꯕꯨꯛꯅꯤꯡ ꯑꯣꯜꯂꯛꯑꯒ ꯑꯁ ꯑꯩ ꯁꯨꯃꯥꯏꯅ ꯑꯉꯥꯡꯗꯣ ꯄꯤꯊꯣꯛꯎꯔꯒꯁꯨ ꯑꯃꯨꯛ ꯂꯧꯁꯟꯅꯤꯡꯉꯦ ꯑꯩꯅ ꯊꯥꯡꯖꯜꯂꯨꯕ ꯈꯣꯡꯊꯥꯡꯗꯣ ꯑꯩ ꯄꯦꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯉꯥꯡꯗꯣ ꯑꯃꯨꯛ ꯂꯧꯖꯔꯒꯦ ꯍꯥꯏꯕꯁꯤ ꯊꯥ 2 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯧꯊꯣꯛꯄ ꯌꯥꯒꯅꯤ ꯑꯗꯨꯗꯁꯨ ꯂꯧꯊꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯦ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯌꯣꯛꯅꯤꯡꯕ ꯃꯤꯗ ꯄꯤꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯑꯩꯈꯣꯏ ꯆꯪꯁꯤꯟꯒꯅꯤ ꯑꯉꯥꯡꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯌꯣꯛꯄꯤꯗ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯥꯗ ꯃꯥꯒꯤ ꯆꯍꯤ 3 ꯁꯨꯗ꯭ꯔꯤ ꯐꯥꯎꯕ ꯊꯝꯃꯅꯤ ꯆꯍꯤ 3 ꯍꯦꯜꯂꯛꯑꯒꯗꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯌꯣꯛꯑꯒ ꯊꯝꯒꯅꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯒꯤ ꯇꯨꯡꯒꯤ ꯃꯥꯅ ꯆꯍꯤ 19 ꯁꯨꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤ ꯂꯧꯒꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯑꯉꯥꯡ ꯌꯣꯛꯆꯔꯔꯣꯏ ꯍꯥꯏꯕꯁꯤ ꯏꯀꯥꯏꯕ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯀꯣ ꯑꯗꯨꯒꯨꯝꯕ ꯏꯀꯥꯏꯕ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯒꯤ ꯊꯣꯡꯒꯥꯜ ꯈꯨꯗꯤꯡꯗ ꯀ꯭ꯔꯦꯗꯜ ꯄꯣꯏꯟ ꯍꯥꯏꯗꯅ ꯅꯥꯎꯁꯨꯝ ꯑꯃꯃꯝ ꯊꯝꯖꯕꯅꯤ ꯃꯗꯨ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯤꯕ ꯅꯥꯎꯁꯨꯝꯁꯤꯗ ꯑꯉꯥꯡꯁꯦ ꯇꯨꯃꯤꯟꯅ ꯊꯝꯕꯤꯔꯝꯕ ꯌꯥꯏ ꯅꯥꯎꯁꯨꯝꯁꯤꯗ ꯑꯉꯥꯡ ꯊꯝꯃꯝꯕ ꯃꯇꯝꯗ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯥꯎꯁꯨꯝꯗ ꯑꯉꯥꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯄꯣꯠ ꯑꯃ ꯊꯝꯃꯝꯃꯦ ꯍꯥꯏꯕꯁꯤꯒꯤ ꯁꯤꯒꯅꯦꯜ ꯄꯤꯔꯛꯅꯕ ꯑꯩꯈꯣꯏ ꯍꯥꯞꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡ ꯑꯃ ꯊꯝꯃꯦ ꯍꯥꯏꯕꯁꯤ ꯈꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯊꯣꯛꯑꯒ ꯑꯗꯨꯝ ꯑꯉꯥꯡꯁꯦ ꯂꯧꯁꯤꯜꯂꯒ ꯃꯥꯒꯤ ꯌꯣꯛꯄꯤ ꯊꯥꯛꯄꯤꯅꯕ ꯃꯈꯥ ꯊꯥꯕ ꯊꯕꯛꯁꯤ ꯆꯠꯊꯒꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯎꯔꯛ ꯋꯥꯔꯛꯇ ꯅꯥꯂꯥꯗ ꯂꯪꯊꯣꯛꯑꯝꯃꯒ ꯑꯉꯥꯡꯗꯨ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯈꯨꯜꯂꯒ ꯑꯩꯈꯣꯏꯅ ꯌꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯃꯗꯨꯗ ꯃꯅꯥꯇꯣꯟꯗ ꯃꯅꯥꯀꯣꯡꯗ ꯑꯉꯥꯡꯅꯤꯅ ꯑꯃꯣꯠꯄ ꯆꯪꯉꯝꯕ ꯇꯤꯟ ꯆꯪꯉꯝꯕ ꯃꯗꯨ ꯂꯥꯏꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯅꯥꯎꯁꯨꯝꯗꯨꯗ ꯍꯥꯞꯄꯤꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯖꯕ ꯌꯥꯕ ꯑꯗꯨꯒ ꯑꯉꯥꯡꯗꯨꯗꯁꯨ ꯇꯨꯡꯒꯤ ꯐꯖꯕ ꯄꯨꯟꯁꯤ ꯑꯃ ꯄꯤꯕ ꯌꯥꯕ ꯑꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯆꯥꯟꯗꯦꯜ ꯍꯣꯁꯄꯤꯇꯥꯜ ꯊꯧꯕꯥꯜ ꯍꯣꯁꯄꯤꯇꯥꯜ ꯕꯤꯁꯅꯨꯄꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯅꯥꯎꯁꯨꯝꯁꯤ ꯊꯝꯖꯔꯕꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯀꯅꯥꯒꯨꯝꯕꯅ ꯑꯉꯥꯡ ꯄꯥꯝꯗꯕ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯈꯨꯠꯁꯤꯟꯅꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯊꯝꯃꯤꯕ ꯅꯥꯎꯁꯨꯝꯁꯤꯡꯁꯤꯗ ꯊꯝꯕꯤꯔꯝꯃꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯥꯏꯝꯁꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯁꯨ ꯑꯗꯨꯝ ꯇꯧꯕ ꯊꯦꯡꯅꯖꯩ ꯑꯗꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯗ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯃꯇꯝ ꯃꯔꯨꯑꯣꯏꯅ ꯔꯦꯞ ꯇꯧꯕꯤꯕ ꯁꯦꯛꯁꯨꯋꯦꯜ ꯍꯔꯥꯁꯃꯦꯟꯁꯤ ꯇꯧꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯄꯨꯂꯤꯁꯇꯕꯨꯗꯤ ꯀꯣꯝꯄ꯭ꯂꯦꯟ ꯇꯧꯗꯣꯏꯅꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯗ ꯆꯠꯇꯣꯏꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯃꯇꯦꯡ ꯂꯧꯕ ꯌꯥꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯇꯣꯜ ꯐ꯭ꯔꯤ ꯅꯝꯕꯔꯒꯨꯝꯕ ꯂꯩꯔꯒꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯣꯔ ꯅꯨꯄꯥ ꯃꯆꯥ ꯑꯉꯥꯡꯒꯤ ꯍꯥꯏꯇꯥꯔꯦ ꯆꯥꯏꯜ ꯂꯥꯏꯟ ꯍꯥꯏꯅ ꯂꯩ ꯆꯥꯏꯜ ꯂꯥꯏꯟꯁꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯅꯝꯕꯔꯅꯤ 1098 ꯑꯩ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯒꯦ 1098 ꯃꯁꯤ 1098 ꯍꯥꯏꯅ ꯅꯤꯡꯁꯤꯡꯕꯤꯔꯁꯨ ꯌꯥꯏ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯑꯉꯥꯡꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯑꯗꯨꯝ ꯇꯥꯟꯅꯕꯤꯕ ꯌꯥꯅꯤ ꯃꯁꯤꯗ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯩꯒꯨꯝꯕ ꯏꯃꯔꯖꯦꯟꯁꯤ ꯀꯦꯁ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯨꯂꯤꯁꯇ ꯔꯤꯐꯔ ꯇꯧꯒꯅꯤ ꯄꯨꯂꯤꯁꯀꯤ ꯑꯣꯏꯕ ꯏꯃꯔꯖꯦꯟꯁꯤ ꯂꯥꯏꯟ ꯑꯃꯒ ꯂꯩ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯃꯅꯤ ꯑꯩꯈꯣꯏ 112 112ꯁꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯆꯠꯅꯕ ꯅꯝꯕꯔꯅꯤ ꯃꯌꯥꯝꯅ ꯅꯤꯡꯁꯤꯡꯕꯤꯒꯗꯕ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯥꯏꯜ ꯂꯥꯏꯟꯒꯤ ꯅꯝꯕꯔ 1098 ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯆꯠꯅꯕ ꯅꯝꯕꯔꯅꯤ ꯑꯗꯨ ꯅꯠꯇꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯅꯨꯄꯤꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯏꯔꯒꯅ ꯋꯤꯃꯦꯟ ꯍꯦꯜꯞ ꯂꯥꯏꯟ 181 ꯍꯥꯏꯅ ꯂꯩ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯦꯅꯤ ꯃꯐꯝꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯅꯝꯕꯔꯁꯤꯗ ꯅꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯑꯗꯧꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯡꯁꯤ ꯇꯣꯜ ꯐ꯭ꯔꯤ ꯅꯝꯕꯔ ꯑꯣꯏꯕꯅꯤꯅ ꯏꯁꯥꯒꯤ ꯃꯣꯕꯥꯏꯜꯗꯒꯤ ꯇꯧꯕ ꯃꯇꯝꯗ ꯃꯣꯕꯥꯏꯜꯗ ꯔꯤꯆꯥꯔꯖ ꯌꯥꯎꯗ꯭ꯔꯐꯥꯎꯕꯗ ꯇꯧꯕ ꯌꯥꯒꯅꯤ ꯀꯩꯅꯣꯗꯤ ꯃꯗꯨ ꯔꯤꯆꯥꯔꯖ ꯌꯥꯎꯗ꯭ꯔꯒꯁꯨ ꯇꯧꯔꯛꯑꯒ
ꯃꯗꯨꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯕꯤꯜꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯄꯤꯒꯗꯧꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯇꯥꯟꯅꯕ ꯌꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯣꯏꯅ ꯎꯅꯒꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯒꯤ ꯆꯥꯏꯜ ꯋꯦꯜꯐꯤꯌꯔ ꯀꯃꯤꯇꯤ ꯂꯩ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯆꯥꯏꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯨꯅꯤꯠ ꯍꯥꯏꯗꯅ ꯂꯩ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯥꯏꯀꯩꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯁ꯭ꯀꯤꯜ ꯗꯤꯕꯂꯞꯃꯦꯟꯠꯀ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯀꯔꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯄꯤꯕ ꯂꯩ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯜ ꯗꯤꯕꯂꯞꯃꯦꯟꯠꯒꯤꯁꯤꯗ ꯃꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯔꯤꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯣꯔꯝꯁꯤꯗ ꯆꯍꯤ 19ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗ ꯁ꯭ꯀꯤꯜ ꯗꯤꯕꯂꯞꯃꯦꯟꯠ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯄꯤꯕꯁꯤ ꯆꯠꯅꯗꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯆꯍꯤ 13ꯗ ꯑꯉꯥꯡ ꯑꯃ ꯁ꯭ꯀꯤꯜ ꯑꯃ ꯍꯩꯔꯦꯅ ꯈꯜꯂꯁꯤ ꯐꯤ ꯁꯥꯕ ꯑꯣꯏꯕ ꯌꯥꯏ ꯇꯨꯕ ꯂꯣꯟꯕ ꯑꯦꯅꯤꯊꯤꯡ ꯀꯣ ꯃꯣꯔꯥ ꯁꯥꯕꯅꯤ ꯈꯪꯗꯦ ꯑꯗꯨ ꯍꯩꯔꯒ ꯃꯥꯁꯦ ꯊꯕꯛ ꯁꯨꯍꯟꯕ ꯃꯇꯝꯗ ꯆꯥꯏꯜ ꯂꯦꯕꯔ ꯆꯤꯡꯉꯤ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯤ ꯂꯩꯕꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯀꯤꯜ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯔꯨꯔꯦꯜ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯁꯟ ꯅꯦꯁꯅꯦꯜ ꯑꯔꯕꯥꯟ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯁꯟ ꯑꯅ ꯂꯩꯔꯒ ꯃꯣꯏꯅ ꯁ꯭ꯀꯤꯜ ꯇ꯭ꯔꯦꯅꯤꯡ ꯃꯌꯥꯝ ꯑꯃ ꯇꯧꯕꯁꯤꯗ ꯆꯍꯤ 19ꯒꯤ ꯃꯊꯛꯇ ꯉꯥꯛꯇ ꯄꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯇꯧꯖꯕ ꯍꯥꯏꯕꯕు ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤ ꯃꯣꯏꯅ ꯍꯌꯦꯡ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗꯒꯤ ꯊꯣꯛꯈ꯭ꯔꯀꯥꯟꯗ ꯀꯩꯒꯨꯝꯕ ꯀꯩꯅꯣ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇꯨꯅ ꯂꯥꯏꯁꯨꯗꯨꯅ ꯆꯥꯕ ꯉꯝꯗ꯭ꯔꯒꯁꯨ ꯁ꯭ꯀꯤꯜ ꯑꯃꯗꯤ ꯍꯩꯍꯧꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯜ ꯇ꯭ꯔꯦꯅꯤꯡꯁꯤ ꯃꯆꯥ ꯃꯆꯥ ꯄꯤ ꯃꯣꯔꯥ ꯁꯥꯕꯅꯤ ꯈꯪꯗꯦ ꯆꯦꯡꯒꯨꯝ ꯊꯥꯕꯅꯤ ꯈꯪꯗꯦ ꯀꯣ ꯑꯗꯨꯅ ꯃꯃꯥꯡꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗꯁꯨ ꯑꯩꯈꯣꯏꯅ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯒꯤ ꯑꯉꯥꯡꯁꯤꯡꯅ ꯁꯥꯕ ꯄ꯭ꯔꯗꯛꯁꯤꯡ ꯌꯣꯜꯂꯤ ꯍꯟꯗꯛꯁꯨ ꯑꯩꯈꯣꯏꯒꯤ ꯒꯔꯜ ꯆꯥꯏꯜ ꯗꯦꯁꯤ ꯃꯦꯟ ꯑꯣꯏꯕ ꯊꯧꯔꯝꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯇꯥꯡ 23ꯇ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒꯤ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯑꯩꯈꯣꯏ ꯁꯤꯟꯒꯦꯅ ꯄ꯭ꯂꯥꯟ ꯇꯧꯖꯔꯤ ꯍꯥꯏꯔꯤꯕ ꯇꯣꯔꯅꯥꯃꯦꯟ ꯃꯅꯨꯡꯁꯤꯗꯁꯨ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯒꯤ ꯑꯉꯥꯡꯁꯤꯡꯅ ꯁꯥꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯩꯈꯣꯏ ꯌꯣꯜꯍꯟꯒꯅꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯐꯝ ꯑꯌꯥꯝꯕꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯒꯤꯗꯃꯛꯇꯗꯤ ꯒꯣꯔꯃꯦꯟꯠꯅ ꯀꯔꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯏꯈꯠꯄꯤꯕ ꯂꯩ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯤ ꯅꯨꯄꯤ ꯃꯆꯥ ꯈꯛꯀꯤ ꯑꯣꯏꯕ ꯇꯣꯉꯥꯟꯅ ꯄꯥꯏꯈꯠꯇꯦ ꯑꯉꯥꯡꯁꯤꯡꯒꯤ ꯑꯄꯨꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯉꯒ ꯃꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯈꯣꯏꯅ ꯇꯧꯖꯈꯤꯕꯁꯤ ꯃꯣꯏꯗ ꯋꯥꯈꯜꯗ ꯆꯩꯊꯦꯡ ꯑꯃ ꯄꯤꯈꯤꯕꯅꯤꯅ ꯃꯗꯨꯒꯤ ꯇ꯭ꯔꯣꯃꯥꯗꯨꯅ ꯃꯣꯏꯁꯤ ꯋꯥꯈꯜ ꯂꯩꯅꯥ ꯂꯥꯛꯇꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤ ꯌꯥꯝꯅ ꯅꯧꯔꯤꯉꯩꯗ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ ꯀꯥꯎꯟꯁꯦꯂꯤꯡ ꯇꯧꯔꯒ ꯑꯉꯥꯡꯁꯤꯡꯁꯤ ꯁꯥꯟꯅꯃꯤꯟꯅꯔꯒ ꯋꯥꯈꯜ ꯄꯣꯊꯥꯅꯕ ꯂꯥꯏ ꯌꯦꯛꯍꯜꯂꯒ ꯋꯥꯈꯜ ꯄꯣꯊꯥꯅꯕ ꯑꯗꯨꯃꯥꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯇꯤꯝ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯖꯈꯤ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯑꯉꯥꯡ ꯋꯥꯈꯜ ꯂꯩꯅꯥ ꯌꯥꯝꯅ ꯂꯩꯔꯛꯀꯗꯧ मानबा खरा सीरियस ओइबा यावबसिंगदुना अखोइना जेनिम्सता रिम्सता पुबीरगा लायंगबिगी अदगी मसीदसु अखोइगी लैरिबा ऑफिशियलसिंगसिदा खरा हेनबा ट्रेनिंग पीनबा कैपेसिटी बिल्डिंग जे पीबीनबाना बेंगलुरुदा लैबा अखोइगी निमहांसकी अखंगाइसिंग एक्सपर्टसिंग कौरगा अखोइगी टीमसी हप्ता अमगी ओइबा ट्रेनिंग तवहनगी मोइगा लोइनना रिलीफ कैम्पदा चमिनरगा अमुका हैंड होल्डिंग तौरकांदा अखोइना सुमाइना आंगांगसिंगसिदा यारिगै ट्रॉमा से लैतनबा मागी नुंगाइतबा थौदोकतु काउथोअगा चुमनगी पुंसीदा लाकपा ngamnaba अखोइ होनगी अदुगी मखा तारकपदा अखोइना हाना लैजरमिबा स्कीमजिंगसिदा मोइसे कमाइना तौना समजलकपा यागदगे को ममा मपा सुना लैरमदबा ओइरगना चिल्ड्रन होमदा लैनिंगबा यावब्रा लैनिंगगदी अखोइ चिल्ड्रन होमदा सुमाइना थंबीगिबा को अदगी अदु नत्तबा मागी मखुरा मंदोनगा अदुम लैमिनजबा सेंथुंगी फिबमदि फतबा कांगबुसिदना अखोइगी स्पॉन्सरशिप प्रोग्राम हाइदना अमा लै मागी लाइक लाइसु तंबगी मतेंग पांगनबा था थागी पैसा खरगर पीनबगी अदोमदा अखोइना मागी फॉर्म मेंखतपीरगा खोलगा मोइदा अखोइगी सेंथंग पीनबा दुमाइना होनै याम नुवाइजै लोइसलकपदा अखोइ अनौबु सही इंग्लिश सिंगनी कुनमंगागी ओइना भारत सरकार की नत्रगा मणिपुर लैंगाकी माइकैदगी हाइबा तारे नुपी मसा सिंगसिगी साखो थौरांगी दमकता खनबा करी करी थौरांगसिंग पाइखत पिगदबो लै करी करी प्लान तौबिरिसा होय अखोइगी अनौबा स्कीम ओइना थोइदोंना अखोइ लैते हाना लैरिबसिंग सिदैदा खरा हेना फजना अखोइगी नॉर्थ ईस्ट की ओइना मरु ओइना अखोइगी एडोलेसेंट गर्ल जिंगसे मसीदा एनीमिया नाबगी चांग याम वांखलकपा चिंजाक वाटपा लमसु नत्ते नॉर्थ ईस्ट से अदुबु मागी
ꯆꯤꯟꯖꯥꯛꯇ ꯑꯥꯏꯔꯟ ꯀꯟꯇꯦꯟ ꯋꯥꯠꯄꯒꯤꯔ ꯗꯥꯏꯠꯇ ꯁꯣꯏꯕꯒꯤꯔ ꯑꯩꯈꯣꯏꯅ ꯑꯦꯅꯤꯃꯤꯌꯥ ꯅꯥꯕꯒꯤ ꯆꯥꯡꯁꯤ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯅꯤꯃꯤꯌꯥ ꯃꯨꯛꯇ ꯚꯥꯔꯠꯀꯤ ꯀꯦꯝꯄꯦꯟꯁꯤ ꯈꯔ ꯍꯦꯟꯅ ꯆꯪꯁꯤꯜꯂꯒ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯏꯟꯈꯠꯂꯛꯏꯕ ꯅꯨꯄꯤ ꯃꯆꯥ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯁꯕ꯭ꯂꯥ ꯍꯥꯏꯔꯒ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯝꯁꯤ ꯍꯧꯖꯤꯛ ꯃꯃꯤꯡ ꯑꯣꯟꯈ꯭ꯔꯦ SAG ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯄꯨꯁꯤꯜꯂꯛꯑꯒ ꯃꯣꯏꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯦꯅꯤꯃꯤꯌꯥ ꯅꯥꯗꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯍꯦꯜꯊꯀꯤ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟꯒ ꯑꯩꯈꯣꯏꯒ ꯈꯨꯠꯁꯝꯅꯔꯒ ꯃꯣꯏꯗ ꯑꯥꯏꯔꯟ ꯇꯦꯕ꯭ꯂꯦꯠ ꯖꯤꯡ ꯇꯦꯕ꯭ꯂꯦꯠ ꯄꯤꯔꯒ ꯃꯣꯏꯁꯤ ꯑꯦꯅꯤꯃꯤꯌꯥ ꯍꯥꯏꯕ ꯂꯥꯏꯅꯥꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯄꯥꯟꯗꯝ ꯊꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯦꯁꯅꯦꯜ ꯒꯥꯔꯜ ꯆꯥꯏꯜ ꯗꯦ 2015ꯅ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯀꯔꯤ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯅꯤ ꯍꯟꯗꯛꯀꯤ ꯊꯤꯝꯁꯤꯃꯛꯁꯦ ꯑꯗꯨꯝ ꯃꯌꯥꯝꯗ ꯌꯥꯝꯅ ꯑꯩꯅ ꯄꯤꯖꯅꯤꯡꯕ ꯃꯦꯁꯦꯖ ꯑꯃꯅꯤ empowering girls for a bright future ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯡ ꯏꯁꯨ ꯅꯨꯄꯤꯁꯤꯡꯁꯤ ꯄꯤꯛꯏꯉꯩꯗ ꯃꯣꯏꯕꯨ ꯐꯖꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯒ ꯆꯪ ꯂꯥꯎꯕ ꯑꯩꯈꯣꯏꯒꯤ ꯅꯥꯒꯔꯤꯛ ꯑꯃ ꯑꯣꯏꯍꯟꯕ ꯇꯥꯔꯒꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯃꯈꯣꯏꯗ ꯍꯌꯦꯡ ꯑꯇꯣꯞꯄ ꯃꯤꯅ ꯀ꯭ꯔꯥꯏꯝ ꯆꯠꯊꯕꯒꯤ ꯆꯥꯡ ꯃꯣꯏꯕు ꯅꯝꯊꯔꯒ ꯊꯝꯕ ꯃꯣꯏꯕꯨ ꯁꯨꯞꯅꯝ ꯁꯥꯁꯟꯗ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯑꯔꯣꯏꯗꯧꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡꯁꯤꯕꯨ ꯐꯖꯅ ꯁꯦꯝꯕꯤꯕ ꯀꯣ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯐꯤꯜꯗ ꯁꯥꯟꯅꯕꯗ ꯆꯠꯅꯤꯡꯉꯁꯨ ꯖꯒꯣꯏ ꯏꯁꯩꯗ ꯆꯠꯅꯤꯡꯉꯁꯨ ꯂꯥꯏꯔꯤꯛꯇ ꯆꯠꯅꯤꯡꯉꯁꯨ ꯃꯥꯅ ꯄꯥꯝꯃꯤꯕ ꯐꯤꯜꯗꯨꯗ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯌꯥꯎꯅ ꯆꯪꯍꯜꯂꯒ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯒ ꯇꯨꯡꯒꯤ ꯑꯐꯕ ꯌꯨꯝꯕꯤ ꯑꯃꯃꯝ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 12 ꯑꯁꯤ ꯅꯦꯁꯅꯦꯜ ꯒꯥꯔꯜ ꯆꯥꯏꯜ ꯗꯦ ꯍꯥꯏꯗꯅ ꯄꯥꯂꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤ ꯄꯥꯂꯟ ꯊꯧꯔꯝ ꯑꯁꯤꯃꯛ ꯃꯅꯤꯄꯨꯔꯗꯁꯨ ꯄꯥꯡꯊꯣꯛꯂꯤ ꯅꯨꯃꯤꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯤꯔꯦꯛꯇꯔ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯉꯥꯡꯒꯣꯝ ꯎꯇꯝꯅ ꯑꯀashvani ꯏꯝꯐꯥꯜꯗ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯐꯝ ꯊꯝꯕꯤꯈꯤꯕ ꯑꯀashvani ꯏꯝꯐꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯔꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ